ꯑꯅꯧꯕ ꯆꯍꯤ ꯑꯩꯈꯣꯏ 2024 ꯂꯥꯛꯄꯁꯤꯒꯤ ꯍꯥꯏꯗꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯩꯅ ꯉꯁꯤ ꯑꯩꯅ ꯑꯅꯧꯕ ꯂꯣꯐꯥꯏ ꯕꯤꯠ ꯀꯣ ꯍꯥꯏꯗꯤ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯂꯣꯐꯥꯏ ꯕꯤꯠꯀꯤꯀꯣ ꯁ꯭ꯇꯥꯏꯜ ꯑꯃ ꯀꯣ ꯑꯩꯅ ꯄꯨꯊꯣꯛꯆꯔꯒ ꯁꯦꯝꯖꯕꯅꯤ ꯀꯣ ꯁꯣ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯅꯤ ꯈꯜꯂꯤ ꯃꯌꯥꯝ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯁꯤꯈꯣꯏ ꯇꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ enjoy ꯇꯧꯃꯤꯟꯅꯁꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯁꯤ let's hear it. It's just me. Let's get it. Ngasi haba numisdagi adong pusida nungai bang ata laku ngasi semjariba BSc so ya tawa nungai beron khali nungai begadi please like share comment aduga channel se nauna pibu gadi channel subscribe to sambiramo so ngasi gidi bye see you in my next video peace.